उपाय लेता नीला की मनाक तमना चंगलई नीला मागी कागी थोंनाव मयादा लेप्तुना लेबदगी थोंग हांबगी मखुल ताबदुदा थोंगरोमदा यिंगथोक्लम्मी उरे निंगथिरबी सक्तब अमा अदुबु नीला वहाई अमत्तदी हाइबा थोक्ट्रे मरा लेरबा अमगुमना तुमिना अनुदा ततु ततु यिंगदुना लei अनु नीलागी मनाक्ता चंगसिंदुना नीलागी मखोंग सोंगना खुरुमी नीलाना अनुबा हगोत्पीदुना पॉकेटगी लुपा 2,000 चप्पी खरा पीदुना अनु नंग युमसिदा अमुक हना लाक्ट्रबसु यारे अई नंगबु लाक्पा ngairaroi वहाई असी हाइदुना नीला ममितु नकल अमदा यिंगदुना लेख्रे नीलागी वहाईदुदा अनुदी वारौबगी मथक्ता वारौबा हाइबदु ओइख्रे अनु अमममता ओइना मयेक सेंग निंगसिंगई अमम्बा कादुगी थौदो नीलाना माबु फाबा लंबीदा करेमनबा मागी मयुमदा लाक्तुना करेमनदुना ताबदा वारबा वहाई कया मा हाइखिबा कोई लई लईदुना यिंगबदा अनु उरे टेबल मचादा लैरिबा प्लेटुगी मथक्ता यावरिबा सेमगा लोइना थांग अनु तमना चंगसिंदुना थालिबा कागी ब्लबकी स्विचतु मुथत्तुना थांग लैरिबा अदुमदा तमना मखोंग थांगबा हौई थासिरकपा मतम ओइबना थाजमासु थोक्ट्रे हांगलिबा थोंनावदुसु मंगाल अमता चंगदना कादु इमममना लैरि अनु कैदौरगे अनु हंजिन हंजिन कौई अदुबु खुमक्ट्रे नीला कागी बक्तु थांगेना स्विच लैरिबा अदुमदा चंगसिंगे तौबगा अनुना साफु कन्ना पाइरंबा थांगदुना नीलागी मबुक फाउना थिलक्लमी अनु कागी मैदुसु अनुना थांगतुना पुंगाल ngaले बल्तुकी मंगालना कराइदा करी लैरिबा हाइबदु मयेक सेंगना उरे अनु मखुत्ता इ तैरिबा थांगदु पाइदुना मिलु पिरांग इहौना नीलादा यिंगदुना लैरम्मी नीलादी मागी मबुक्ता सिंथरकली अतत अखम लैतना अंगांगबा इखेंग नीला याम वाना अनुदा नंगमि नंगमि तौरदुना एलाब्रा नंगी थमोइदा पेलाब्रा अनु खुमदे नीला मखा तारई अइना लालुबा कयादुगी दंदीदे मसी अइना फंगजरे अइगी सादगी तारकलिबा इसिना अइगी वहांदोक लाना हलुरबा नुंसीबसे सामथोक्तुना मथंग मपुक्तदे नंगी नुंसीबगी थौजाल फंगबो ओइजगेको अनु याम पेंदना नुपी ओइबे अखोइसु मीने थमोइ पाले नुपाना अखोइना सेंबा लाइबक ताकपा लंबीदा चटकदबा नत्ते नुपी ओइबे अखोइसु इनिंग तमहलो नुपा नोइना खुदिंबा खुनाइसिदा नुपी ओइबे अखोइदि हिंगनिंगदरे नुपा ओइबे नोइतना खुनाइसे सेमदुना लेहौरो नीला याम वाना हाइरई अनु असिदे नंगी सक्तमसे येंगले मखै पेंदे येंगनिंगदुनता लैरिबा नंगी सक्तमसे इरालना पोलुम फारबा आइदे येंगबा फंगदा पुंसीगे मिटसे उशिंबा तारे अदुबु आई नीला वहाईदो हाइबा लोइद्रे पुंसीगे अरोइबा सोर होंदुना इखेंगलक्ता थवाई थाख्रे नोंसानी खन्ना नापल तौदुना गुलाब माबु हेके खलुबदी तिंखंग पाली काउब्रा लेखोक्ता पानबा तिंखंगने युरबदा नोंसादा थौना लैतबा ओले ngasi pangal sonbi leirangda anu pairamba thangdu makhada thadaduna hik launa kaptuna hairei ai mi hale ima nacha mi hat pi ole thamoya ni rongde utnaba ai mi hat pi ole ba ai mi hat pi ole makhada kumtharaktabaduda chawbi anu hoina leiriba kadada changlai hek changlakpada ure thawai yaudraba maya nilagi hakchang लोइनना मसमना इफा फारबा अनुना मिलो पिरांग सिंथना कपतुना लैरिबदो चाउबी याम पाखना यामोंग सोमदम तका खपिरो चाउबी नीलागी थवा याउद्रबा हक्चांगदु तमना चंगसिंदुना निनेगे सना होगलो से निनेगे सना कइगिनो नंना दुमना तुमलिसिबो होगलो से निखाइसु काददा हेक चंगलपगा खंगौदना कोक्तगी तोन फावबा तु चुंखिबा खंगौदे निकाय उबदा चाउबी कपना यामो सना से कौबद खुमु याद्रे ngasi de mane aina kौबा खुमदना तुमख्रे
Yabo, Sanahal hꯧdo se, Sanahal bukta hꯧdo. Chaubi, kaplambadagi anuda saungna yenglaktuna. Hey, mihatbi, khonaubi, huranbi, nang naigi Sanahal pade, khonjel di minglaga, sagi lamcha chatbi. Anu khumde tumina lay, Nikhaisu machagi thawa yaudrab hakchangdu yengduna kapli. Saubina anugi makhutu paiduna, kaadudagi jingthorai, machindasu hairi. Nagdi, imaw nate, nang mihatbi ne, nang di phangpham thokpa tandi, soidana phangani. Nang minate, sa ne sa, nang di mirakta laiba yadiye. Singna jingna Chaubina anubu phubiri, thotpa mengba Chaubidu, magi imari soklabada hingchabi ole. Saubina anubu sumangda jingduna lefali. Nupi thin machat kadaba mayamdu tingak yengduna lainari. Mayam, masigi mokse, mihatbi ne, mihatbi. Mana magi maporoi babu, hangna thiduna hatpa ngamba, mihatbi. Tilamba mayamdo ingangak na lainay. Machin kan minupi karana. Imay pema, kaino, ngarang dalagta ngairi, iham ngamina. Ama na amo, maruko gane, sunuyang ang taysihe. Matung dane, lamdana ba? Machagi thawa yaudab hakchangdu Nikhai na puduna thulai. Lairamba miyamduna. Ngamkreda ko, masakti imon hengmona, karino tawthura isibo. Imay pema, kijarida ko. Ama na mo, aikoy nupi kunay bune, chentan bani, masi marukok si kanate hay. Nikhai nungaitana, mayam, ay na pulis kaukrabani, ngayak ngay minasi. Hoy tayo mo. Ngamkreda ko, hasikan gi nupi singse. Anu, kapla duna wangang lai. Mayam na ngangadab aloy rabara. Hay, machin su kumini hay, pune masya, masigi mihat pisi pune hay. Nupi khara changduna amuk anubu phubiri. Nikhai mataw adu yengba ngamdruduna, yari mayam tokpiro, aigi sabu phubiganu. Mayamdu Nikhai gi wahaiduda chaplepi. Anu di Nikhai gi wahaiduda thamoi phawna changkhre. Anu Nikhai gi manakta changduna kapna makhutlonaduna. Babung, nacha lale, handang mapoksingi, babung gi minungsida, nachabu punpa ngamdre. Karigumba mathangi mapok haiduna lairablabade, babung gi asengba namo hoijake ko. Nupi amana, haikreda ko, mihatbi asya, magi tatki langda ahal sisu pangthahale ne. Anu mayamda monsinduna. Mayam, sida tinbiribase, nupi ni ko. Nupi ama oiraga, nupi gi awaba khajiktasu khangbidaba. Ngasi aina wariba, kaplibase, nakoidi khangloi, aisu nupi ne, thamoi pale. Nungsiba khange, aigisu nungsiba laizaye. Adubu mahagna aigi thamoi machetana thugaiki. Aigi punsigi mayol, mapoksigi mayol chomloidaba mawongda mana thutikpiki. Nupi amana, hai, nungsiba khuding thungnani na laitene. Nangi nungsibabu thungnadri haiduna, nangna nangi napuroibabu hatpadi karamba lichatno, mahaida ibema thui. Anu thongna pumba khumjingduna hairai. Aise, lekha tarabini, minungsi laitaba. Nupasina ibu amamba kagi khudung chaba lauduna nupi oibigi ikai khumnaba manghanbiki madugi chainara koktringaida misagi ayaba amatasu yaudana mada ibu namdana phabiki tilamba miyamdu tumin lainakhre saubi saujiktada ikairakduna tumin lai anu makha tarai masibu nupi ekhoibu ikai khumnabani haigatra nupibu nupina tana yengba ngasigi khunaisida nupi oina pokloba ikoise la bro. Nupi ay ko yaudana, nupa makoy na kunay si siyamba hoy pokatro. Haibiyo. Achumaran kang na bizar tauriba. Ngasigi maibensing su haibiyo. Nupi ay na poklo ba isi la bro. Ano, mapido tay tuklaga makatara Pi amabo, kunggoy na bada, haling balay traba. Ngasigi kunay ni. Amor pa pazada ba? Atiba ming tolpi bada, haling balay ti. Atiba ming chata na yom lagalak na papunsida. Anaw ba atiba ming tolgidamak? Ay ngasidi chingnade. Lao, pero lao. Ngasidi, ay atiba ming chatki, tongzal na mong liemlere. Lao, ay ba anaw ba ming tolama mong pero lao. Ano, hik-hik lao na kapla duna, laymay da famthakre.
ꯇꯤꯜꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯁꯨ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯑꯅꯨꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯦ꯫ ꯅꯤꯜꯂꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯄꯣꯁꯃꯣꯔꯇꯦꯝꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯦꯝꯃ ꯃꯆꯥꯕꯨ ꯊꯤꯜꯂꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤ꯫ ꯑꯁꯨꯝ ꯉꯥꯏꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯃꯈꯥꯏ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ 1ꯗꯒꯤ 2, 2ꯗꯒꯤ 3 ꯆꯠꯈꯤꯕꯅ ꯃꯦꯝꯃꯒꯤ ꯏꯃꯨꯡꯗꯨ ꯏꯇꯥꯛ ꯇꯥꯛꯂꯦ꯫ ꯃꯦꯝꯃ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯂꯩꯇ꯭ꯔꯕꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯏꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ꯫ ꯈꯨꯁꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯡꯒꯥꯜꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯦꯝꯃ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯈꯨꯁꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯃꯥ, ꯒꯥꯔꯤꯒ ꯌꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯈꯤꯁꯦ꯫ ꯕꯦꯝꯃ, ꯄꯨꯡꯁꯦ ꯌꯦꯡꯉꯣ, ꯄꯨꯡ 10 ꯇꯥꯗꯧꯔꯦ꯫ ꯃꯁꯤꯗꯕꯨ ꯀꯗꯥꯏ ꯐꯥꯎꯅꯣꯕ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯉꯥꯏꯗꯧꯕ? ꯏꯃꯥ, ꯌꯥꯝ ꯋꯥꯏꯌꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯥꯏꯗ ꯂꯩꯔꯝꯒꯗꯕꯅꯣ? ꯃꯦꯝꯃ ꯃꯄꯤꯗ ꯇꯩꯊꯣꯛꯇꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯅꯪꯉꯦ, ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯩ ꯆꯠꯀꯦ, ꯃꯣꯏꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯑꯩ ꯆꯠꯀꯦ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ, ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯣꯏꯅ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ? ꯃꯦꯝꯃ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯈꯨꯁꯤꯅ ꯐꯥꯔꯗꯨꯅ, ꯏꯃꯥ, ꯆꯠꯂꯁꯨ ꯍꯌꯦꯡ ꯆꯠꯁꯦꯕ, ꯑꯃꯝꯕꯁꯤꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯔꯣই ꯍꯥꯏꯕ꯫ ꯕꯦꯝꯃ, ꯃꯆꯥꯒꯤ ꯅꯨꯡꯁꯤꯃꯩꯅ ꯆꯨꯔꯨꯔꯕ ꯃꯃꯥ ꯑꯃꯅ ꯀꯌꯥꯝ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯅꯪꯁꯨ ꯅꯨꯄꯤꯅꯦ, ꯅꯣꯡꯃꯗꯤ ꯃꯃꯥ ꯑꯣꯏꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤ ꯇꯧꯔꯤꯁꯦ ꯀꯗꯥꯏꯐꯥꯎ ꯆꯦꯠꯄꯅꯣ ꯍꯥꯏꯕꯗꯣ꯫ ꯏꯃꯥ, ꯕꯦꯝꯃ, ꯏꯃꯥ ꯆꯠꯀꯦ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯏꯃꯥꯅꯅꯦ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ꯫ ꯏꯃꯥ ꯆꯠꯀꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯖꯤꯞꯁꯤ ꯑꯃ ꯈꯥꯝꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯦꯝꯃ ꯊꯣꯡꯒꯥꯜꯂꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯅꯨ ꯂꯣꯏꯅꯅ ꯅꯨꯄꯤ ꯄꯨꯂꯤꯁ ꯈꯔꯒ꯫ ꯑꯅꯨꯅ ꯂꯝꯕꯤꯗ ꯍꯥꯏꯃꯟꯕꯗꯒꯤ ꯄꯨꯂꯤꯁꯇꯨꯅ ꯑꯅꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯃꯦꯝꯃ ꯏꯉꯛꯉꯛꯅ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯅꯨ ꯃꯃꯥꯕꯨ ꯎꯕꯗ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯗꯨ ꯃꯅꯤꯡꯇꯝꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯦꯝꯃꯁꯨ ꯀꯞꯂꯗꯨꯅ, ꯕꯦꯝꯃ, ꯏꯃꯥ, ꯏꯆꯥꯕꯨ ꯉꯥꯏꯔꯤꯕꯅꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ꯫ ꯃꯦꯝꯃꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ, ꯏꯃꯥ, ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯔꯣꯏꯌꯦ꯫ ꯅꯆꯥ ꯉꯁꯤꯗꯤ ꯆꯈꯩ ꯑꯃꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯔꯦ ꯏꯃꯥ꯫ ꯍꯥ, ꯀꯔꯝꯕ ꯆꯈꯩ? ꯏꯃꯥ, ꯅꯆꯥ ꯃꯤ ꯍꯥꯠꯂꯨꯔꯦ꯫ ꯑꯩꯁꯦ ꯃꯤ ꯍꯥꯠꯄꯤꯅꯦ ꯏꯃꯥ, ꯅꯆꯥꯁꯦ ꯃꯤ ꯍꯥꯠꯄꯤꯅꯦ꯫ ꯃꯦꯝꯃ ꯉꯛꯅ, ꯍꯥ, ꯏꯆꯥꯕꯣ? ꯏꯃꯥ, ꯅꯨꯄꯤꯅ ꯍꯟꯊꯅ ꯌꯦꯡꯕ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯏꯃꯥ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯂꯕꯁꯨ ꯅꯆꯥ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯗꯦ ꯎꯅꯕ ꯑꯩ ꯃꯤ ꯍꯥꯠꯂꯦ ꯏꯃꯥ꯫ ꯑꯅꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕꯁꯤꯗꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯅꯥꯊꯩꯔꯛꯅꯕ ꯅꯆꯥ ꯉꯁꯤꯗꯤ ꯃꯤ ꯍꯥꯠꯂꯦ꯫ ꯃꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯦꯡꯂꯝꯕ ꯍꯟꯊꯕ ꯃꯤꯠꯌꯦꯡꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯀꯣꯛꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯦꯝꯃ ꯀꯞꯇꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯄꯦꯜꯂꯦ ꯉꯁꯤ ꯏꯆꯥꯒꯤ ꯊꯧꯋꯥ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯄꯦꯜꯂꯦ ꯉꯁꯤ ꯏꯆꯥꯒꯤ ꯊꯧꯅꯥꯁꯤꯅꯅꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯦ ꯂꯩꯈꯥ ꯇꯥꯗꯨꯅ ꯂꯩꯍꯧꯔꯕ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯌꯦꯡꯂꯤꯕ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡꯗꯨ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯏꯕꯦꯝꯃ꯫ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃꯅ, ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ, ꯅꯆꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯅꯨ ꯈꯨꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯈꯨꯁꯤ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯑꯅꯨ, ꯏꯃꯥꯁꯦ ꯑꯩꯒꯤꯁꯨ ꯏꯃꯥꯅꯦ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯀꯞꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯅꯨ ꯃꯃꯥꯗ ꯇꯇꯨ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯃꯦꯝꯃ ꯀꯞꯇꯨꯅ ꯂꯩꯖꯍꯧꯋꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯂꯩꯕꯥꯛ ꯁꯔꯥ ꯁꯜꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯔꯦ꯫ ꯉꯥꯟꯕ ꯑꯅꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯗꯤ
ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯉꯥꯟꯕ ꯑꯅꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯅꯨ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯀꯔꯤꯅꯣ? ꯗꯗꯥ, ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ꯫ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯍꯟꯅꯤꯡꯕꯅꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯔꯦ꯫ ꯉꯥꯟꯕ ꯇꯥꯔꯛꯀꯦ ꯇꯧꯔꯝꯕ ꯄꯤꯔꯥꯡꯗꯨ ꯃꯤꯠ ꯀꯨꯞꯇꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯈꯤꯕꯅ ꯁꯤꯟꯊꯔꯛꯏ ꯉꯥꯟꯕꯒꯤ ꯈꯖꯥꯏꯗ ꯆꯥꯎꯔꯕ ꯄꯤꯔꯥꯡꯒꯤ ꯃꯔꯤ ꯈꯔ꯫ ꯁꯣꯝꯗ ꯄꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯔꯥꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯕꯤꯔꯤ꯫ ꯏꯕꯨꯡꯉꯣ, ꯀꯞꯀꯅꯨ꯫ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯏꯃꯥ, ꯑꯅꯨꯗꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯊꯤꯕ ꯃꯤꯡꯆꯠꯇꯣ ꯑꯩꯅ ꯀꯣꯛꯍꯟꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗꯦ ꯄꯥꯔꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯞꯂꯛꯏ꯫ ꯔꯥꯁꯤ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯍꯣꯏ, ꯑꯩꯁꯨ ꯏꯆꯥꯗꯨ ꯅꯨꯡꯁꯤꯕꯗꯨꯅ ꯅꯠꯇ꯭ꯔꯅꯦ ꯃꯥꯕꯨ ꯏꯃꯥ ꯑꯣꯏꯖꯒꯦ ꯍꯥꯏꯔꯨꯔꯤꯕ꯫ ꯏꯃꯥ, ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤꯗꯨꯗ ꯑꯋꯥꯕ ꯑꯃꯨꯛ ꯄꯤꯕꯁꯤꯕꯨ ꯇꯥꯏꯕꯪꯒꯤ ꯃꯆꯠꯂ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯑꯁꯨꯛ ꯄꯤꯛꯊꯔꯤꯕ ꯀꯩꯒꯤꯅꯣ ꯏꯃꯥ? ꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯦ ꯁꯛꯁꯨ ꯈꯦꯠꯅꯕꯒꯤꯅꯦ ꯋꯥꯈꯜꯁꯨ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯃꯛꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯐ ꯐꯠꯇꯒꯤ ꯁꯝꯕꯜꯅ ꯈꯥꯗꯨꯅꯅꯦ ꯊꯝꯂꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ, ꯀꯅꯥꯅꯁꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏꯗꯕ꯫ ꯄꯥꯔꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯔꯥꯁꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯊꯣꯛꯂꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯣꯀꯣ, ꯏꯃꯥ ꯊꯣꯛꯑꯒꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯉꯁꯤꯗꯤ ꯑꯅꯨꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯔꯠꯀꯤ ꯊꯣꯡꯖꯤꯟꯗꯨꯗ ꯊꯨꯡꯂꯔꯦ ꯃꯦꯝꯃ, ꯈꯨꯁꯤ, ꯆꯥꯎꯕꯤ, ꯅꯤꯈꯥꯏ, ꯂꯣꯏꯅꯅ ꯉꯥꯟꯕ, ꯄꯥꯔꯤ, ꯑꯇꯩ ꯑꯇꯩ ꯈꯔꯁꯨ ꯌꯥꯎꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯨꯠꯇ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯀꯣꯔꯠꯀꯤ ꯊꯣꯡꯖꯤꯜꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯅꯨꯗꯨ ꯎꯕꯗ ꯃꯦꯝꯃ ꯅꯣꯡꯖꯨ ꯊꯥꯗ ꯇꯣꯔꯕꯥꯜ ꯃꯥꯅ ꯀꯥꯏꯕꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯄ ꯏꯆꯦꯜꯒꯨꯝ ꯁꯤꯟꯊꯔꯛꯂꯤ ꯃꯦꯝꯃꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯖꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯉꯁꯤꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯍꯧꯔꯔꯦ꯫ ꯑꯅꯨꯁꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯇꯕ ꯌꯥꯎꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯕꯒꯤ ꯗꯟꯗꯤꯗꯤ ꯐꯪꯗꯅ ꯇꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯖꯖ ꯅꯨꯄꯤ ꯑꯗꯨꯅ ꯑꯅꯨꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯁꯨ ꯅꯨꯄꯤꯅꯤ, ꯑꯅꯨꯅ ꯋꯥꯔꯝꯒꯗꯕ ꯆꯩꯅꯥꯗꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯅꯨ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯅ ꯉꯁꯤꯒꯤ ꯖꯖꯅ ꯔꯥꯏ ꯇꯥꯔꯗꯨꯅ ꯍꯤꯌꯔꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯅꯨꯄꯤ ꯄꯨꯂꯤꯁꯅ ꯑꯅꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤꯕꯒꯤ ꯃꯥꯏꯀꯩꯗ ꯆꯥꯎꯕꯤ ꯑꯃꯗꯤ ꯅꯤꯈꯥꯏ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯅꯕꯒꯤ ꯇꯟꯖꯥꯗꯨ ꯃꯁꯥꯅ ꯃꯁꯥꯗ ꯄꯤꯖꯗ꯭ꯔꯦ꯫ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯑꯅꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯦꯝꯃꯅ ꯃꯆꯥꯕꯨ, "ꯕꯦꯝꯃ!" ꯑꯅꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯨꯕꯗ ꯇꯨꯁꯣꯅ ꯂꯦꯞꯂꯤꯕ ꯃꯦꯝꯃꯗꯨ ꯎꯔꯛꯏ꯫ "ꯏꯃꯥ!" ꯃꯦꯝꯃ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯤꯛ ꯂꯥꯎꯅ ꯀꯞꯃꯤꯟꯅꯩ꯫ "ꯕꯦꯝꯃ, ꯀꯞꯀꯅꯨ꯫ ꯃꯤꯅ ꯏꯆꯥꯕꯨꯅꯦ ꯃꯩꯇꯩ ꯅꯨꯄꯤ ꯃꯥꯟꯗꯦ ꯍꯥꯏꯈꯤꯅꯤ꯫ ꯃꯌꯥꯝꯅ ꯏꯆꯥꯗꯅꯦ ꯃꯤꯍꯥꯠꯄꯤꯅꯤ ꯍꯥꯏꯗꯅ ꯑꯊꯤꯕ ꯃꯤꯡꯊꯣꯜ ꯄꯤꯔꯕꯁꯨ, ꯈꯨꯟꯅꯥꯏꯁꯤꯅ ꯏꯆꯥꯕꯨ ꯏꯟꯊꯣꯛꯂꯕꯁꯨ, ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯦ꯫ ꯑꯁꯣꯟꯕꯕꯨꯅꯦ ꯇꯨꯍꯠꯄꯤꯕ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯅꯦ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯏꯃꯥꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯕ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯅꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯤ ꯀꯌా ꯂꯩꯔꯕꯗꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯔꯝ ꯆꯔꯨ ꯍꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯄꯔꯥ ꯑꯃꯗꯤ ꯑꯣꯏꯍꯧꯁꯅꯨ ꯍꯥꯏꯗꯨꯅ꯫ ꯑꯅꯨ ꯀꯞꯇꯦ, ꯃꯃꯥꯗ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯇꯣꯜꯂꯕꯤ ꯄꯥꯞ ꯆꯦꯜꯂꯕꯤ ꯅꯆꯥꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯗꯁꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯒꯦ, ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯒꯦꯀꯣ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯂꯃꯟ ꯊꯧꯅꯕ ꯂꯥꯏꯔꯕꯤ ꯅꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯌꯣꯛꯂꯛꯄ ꯅꯠꯇꯦꯅꯦ." ꯃꯦꯝꯃ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯂꯥꯏꯔꯕꯤ ꯅꯃꯥꯅ ꯀꯦꯒꯝ ꯊꯧꯃꯩ ꯊꯥꯟꯗꯨꯅ ꯉꯥꯏꯔꯝꯒꯦ꯫ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯏꯔꯝꯒꯦ, ꯂꯥꯏꯔꯕꯤ ꯅꯃꯥ ꯑꯩꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪꯗꯅꯦ ꯏꯆꯥ ꯂꯥꯏꯔꯕꯤ ꯅꯃꯥꯅꯅꯦ ꯉꯥꯏꯍꯧꯏ ꯍꯥꯏꯕꯁꯤꯃꯗꯤ ꯆꯤꯛꯄꯜ ꯈꯥꯔꯕ ꯖꯦꯜꯒꯤ ꯑꯃꯝꯕ ꯀꯥꯗꯨꯗ ꯏꯆꯥꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ." ꯑꯅꯨ ꯃꯃꯥꯕꯨ ꯂꯨꯛꯊꯗꯨꯅ ꯈꯨꯔꯨꯝꯖꯩ꯫
ꯃꯦꯃꯁꯨ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯈꯤꯅꯤ ꯈꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯦꯃ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯨꯗ ꯌꯥꯅ 3ꯂꯛ ꯆꯤꯛꯇꯨꯅ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯅꯨ ꯇꯞꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯦꯃ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯀꯅꯥꯅꯁꯨ ꯀꯞꯅꯤꯡꯂꯣꯏ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯃꯆꯥꯒ ꯀꯥꯏꯅꯍꯟꯗꯨꯅ ꯂꯩꯗꯧꯔꯦ ꯈꯟꯕꯗ꯫ ꯄꯥꯔꯤꯁꯨ ꯑꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯅꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯅꯨ ꯈꯨꯝꯗꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯍꯩꯗꯣ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤ? ꯅꯐꯝꯗ ꯀꯥꯟꯅꯗ꯭ꯔꯕꯁꯨ ꯏꯐꯝꯗꯗꯤ ꯀꯥꯟꯅꯩ꯫ ꯃꯔꯝ ꯆꯥꯗꯅ ꯃꯔꯩ ꯇꯧꯅꯨ꯫ ꯑꯩꯒꯤꯗꯤ ꯋꯥꯍꯪꯅꯤ, ꯃꯔꯩ ꯅꯠꯇ꯭ꯔꯦ꯫ ꯅꯪꯒꯤ ꯀꯔꯝꯕ ꯋꯥꯍꯪ? ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯪꯗꯨꯅ ꯂꯥꯛꯂꯕ ꯋꯥꯍꯪ ꯑꯃ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯇꯤꯊꯤ ꯑꯃꯅ ꯂꯦꯞꯂꯔꯕꯗ ꯑꯇꯤꯊꯤ ꯑꯗꯨꯕꯨ ꯑꯣꯛꯄ ꯃꯍꯧꯁꯥ ꯅꯠꯇꯕ꯭ꯔꯥ ꯑꯅꯨ? ꯌꯥꯍꯧ ꯊꯦꯡꯕ ꯑꯇꯤꯊꯤ ꯑꯣꯏꯔꯨꯕꯅ ꯑꯇꯤꯊꯤꯒꯤ ꯊꯃꯣꯏ ꯄꯦꯟꯍꯟꯕ ꯉꯝꯖꯗ꯭ꯔꯦ꯫ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯅꯨ ꯈꯣꯡꯀꯥꯞ ꯈꯔ ꯆꯠꯊꯣꯛꯄꯒ ꯑꯅꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯄꯥꯔꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯍꯧꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯍꯧ ꯊꯦꯡꯕ ꯑꯣꯏꯔꯕꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯍꯧꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯩ ꯉꯥꯏꯔꯝꯒꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯄꯨꯗꯨꯅ ꯑꯅꯨ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯣ꯫ ꯑꯅꯨꯅ ꯁꯨꯝ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯉꯥꯟꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯗꯨ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕ ꯃꯥꯅ ꯂꯦꯞꯂꯔꯕꯗ ꯃꯤꯀꯨꯞꯁꯤꯗꯗꯤ ꯆꯤꯡꯊꯔꯛꯏ꯫ ꯑꯅꯤꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯄꯥꯎꯗꯝꯅꯕꯒꯨꯝ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯀꯨꯞꯇꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯗꯥ? ꯉꯥꯟꯕ ꯈꯨꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯨꯒꯤ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯑꯅꯨꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧꯗꯨꯅ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯟꯕ ꯑꯅꯨꯗ ꯄꯤꯔꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯅꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯗꯗꯥ, ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯀꯣ꯫ ꯉꯁꯤꯗꯤ ꯏꯆꯦꯜ ꯑꯅꯤꯒꯤ ꯍꯤꯈꯥꯏꯕꯝ ꯇꯣꯔꯕꯥꯟꯁꯤꯗ ꯂꯦꯞꯂꯔꯦꯀꯣ꯫ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯑꯩꯕꯨ ꯏꯊꯣꯛꯇꯨꯅ ꯇꯣꯔꯕꯥꯜ ꯑꯃꯒꯤ ꯋꯥꯡꯃꯗ ꯊꯝꯕꯤꯕꯅꯤ꯫ ꯗꯗꯥ, ꯑꯅꯨ, ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯅ ꯅꯪꯒ ꯅꯛꯁꯤꯟꯅꯅꯕꯇ ꯍꯣꯠꯅꯖꯕ, ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯇ ꯍꯣꯠꯅꯕ, ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯅꯦ? ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯩꯕꯨ ꯏꯊꯣꯛꯂꯤꯕ ꯀꯩꯒꯤꯅꯣ? ꯑꯅꯨꯁꯨ ꯀꯞꯂꯗꯨꯅ, ꯅꯨꯡꯁꯤꯌꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯆꯤꯝꯕꯥꯜꯁꯤꯗ ꯅꯨꯡꯁꯤꯗꯦ 100ꯔꯛ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯍꯤꯊꯥꯡꯗ ꯍꯟꯖꯤꯟ ꯌꯩꯕꯗ ꯊꯥꯔꯛꯀꯅꯨ ꯌꯥꯗꯦꯌꯦ ꯄꯤꯔꯥꯡꯁꯦ꯫ ꯆꯤꯝꯕꯥꯜꯁꯤꯗꯗꯤ ꯍꯥꯏꯖꯅꯤꯡꯕꯅꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯍꯥꯏꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯧꯅꯥ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯋꯦ꯫ ꯑꯅꯨ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯊꯃꯣꯏꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨ ꯑꯣꯠꯂꯤꯕ? ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯈꯪꯂꯤꯕ ꯅꯪꯅ ꯑꯩꯁꯦ ꯑꯣꯠꯀꯦ ꯍꯥꯏꯅ ꯑꯣꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯅꯨ ꯈꯨꯝꯗꯦ꯫ ꯉꯥꯟꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯂꯩꯀꯪꯂꯥ ꯑꯣꯏꯔꯨꯔꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯃꯅ ꯊꯃꯣꯏ ꯃꯥꯕꯨ ꯃꯌꯣꯜ ꯆꯣꯡꯍꯟꯕꯤꯔꯝꯃꯨ꯫ ꯑꯅꯨ ꯄꯤꯔꯥꯡꯗꯣ ꯍꯩꯔꯞ ꯇꯩꯊꯣꯛꯇꯨꯅ, ꯃꯄꯣꯛꯁꯤꯒꯤ ꯏꯃꯥꯡꯗ ꯅꯪꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯂꯔꯣꯏ ꯈꯟꯅ ꯆꯠꯈ꯭ꯔꯒ ꯃꯁꯤꯅ ꯀꯔꯤꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯔꯤꯕ? ꯋꯥꯍꯪꯗꯣ ꯍꯪꯕꯒꯤꯔ ꯑꯩꯅ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ? ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯥꯞ ꯁꯣꯟꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯗꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯁꯤ ꯁꯥꯞ ꯁꯣꯟꯒꯅꯤ꯫ ꯀꯔꯝꯕ ꯁꯥꯞ? ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯅ ꯂꯩꯈ꯭ꯔꯕꯁꯨ, ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯗꯗꯥꯒꯤ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤꯗ ꯑꯩꯒꯤꯅꯤ ꯈꯟꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯃꯠꯇ ꯁꯤꯟꯊꯔꯛꯇꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯗꯗꯥꯒꯤ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤꯗ ꯑꯩꯒꯤꯅꯤ ꯈꯟꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯃꯠꯇ ꯁꯤꯟꯊꯔꯛꯇꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯅꯪꯒꯤ ꯁꯥꯞꯇꯣ ꯀꯟꯃꯜꯂꯦ꯫ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯍꯣꯏ, ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯒꯦ꯫ ꯃꯁꯤꯗ ꯅꯪꯅ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ꯫ ꯍꯥꯏꯖꯅꯤꯡꯕꯅꯤ ꯏꯆꯤꯜꯁꯤꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯃꯥꯅ ꯀꯦꯝꯕꯗꯨ ꯊꯃꯣꯏ ꯃꯥꯅꯗꯤ ꯄꯥꯝꯗꯕꯅ ꯅꯨꯡꯁꯤꯗꯦ ꯇꯃꯛ ꯍꯥꯏꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯣꯏꯒꯅꯤ꯫ ꯑꯅꯨ ꯊꯃꯣꯏꯗꯗꯤ ꯁꯣꯟꯖꯔꯤ꯫ ꯗꯗꯥ, ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫
ꯗꯗꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯤꯌꯦ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯑꯩꯅ ꯃꯤꯍꯥꯠꯄꯤ ꯑꯣꯏꯕꯅꯦ ꯑꯅꯨ ꯉꯥꯟꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯑꯗꯨ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯉꯥꯟꯕꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯑꯅꯨ ꯗꯗꯥꯒꯤ ꯊꯋꯥꯏ ꯑꯅꯨ ꯆꯠꯂꯝꯕꯗꯒꯤ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ ꯉꯥꯟꯕ ꯀꯞꯂꯗꯨꯅ ꯉꯁꯤꯗꯤ ꯗꯗꯥꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯒꯦ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯉꯥꯟꯕꯅ ꯑꯅꯨꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯤꯌꯦ ngasi faubada nganbagi thamoida anubu nungsibagi ul amata hundri aina bu sungnung nungside nganbana anubu sungnung nungside anu piranglakta nongmi nongmi tawraduna aduga karigi mittagi pi tariba masidi simbal sina matam kuinadagi haigi khana haiba ngamdana lakpa waise इनिंग तमना हाइदोखिबदा हराउबा फाउबगी सिथरकपा पिराग अनु हंदक्ति खुमलक्ते ममाय लैथोक्तुना लई तंजादुना खुसी लाक्तुना अनुगी मनाक्ता चंगलई अनु खुसी आई चलुखिगे नंगना आइगे मादो फजना सेनबियुको नंग लैहौरी हाइबगी आसादने आइना ngasi सटकदौरिबसे आई लैरिसिदि नंग अदुमना आइगनो अनु खुशी की पीदु तैथोक्तुना कहीं कपनिनो कपकनुसे आइगे ताना कप्पा पक्सदे खुशी पिरांगतना थुमलबा ममितुना नोबी नोबी तवरदुना मागी बेगतगी डायरीगा कोलम अमागा लौथोक्तुना अनुदा पी मसिदा नगी पुंसिगी अवा नुगाई वारी पुदुना लाकपदो एकोय गाइरमगे अनु डायरीगा कोलमबुदु लौरगा तबना गाड़ीदो काखतख्रे अनु वखालदि खली मपोक थीना तमलंबा आइगे पुंसीसे ngasidi चिकपल खारबा जेल मनुंगी अमम्बा कादुगी मरुम ओइदुना लेनबा तारे अमम्बा कादा लैखा तागिबा पुंसीसिना अमम्बा का अमदा अमु अकीबा पोक्ट्रे अनु तारके तौरबा पिरांगदु नोंथक्ता येंखतुना तादना बुहनरी nganba anuna chakhiba maikaidu yengduna masinda sonduna lehawi आइगी पुंसिना अंगाउबा अमा ओइरबसु अकाउबगी इरोल नुंदा चनख्रबसु अकनबा नोंलै कया लाक्तुना आइगी थमोय लकादा तारिबा नंगी नुक्सी ममीसे मपोक्सिगेदि मुथतपा गमते नंगी निक्सिंग ममी अमदि लेहौरनी अनु ददागे थवाय अदुबो आई गाखिनिये पुंसिसिना केमद्रिफा आई नंग लाक्पा गाखिनिये नंग आइगी नाक्ता लाखिनि हाइबा आइना थाजै आइगे थाजबसिना वांगद्रिफाव आई गाइखिनि मतांग असिदा नुंसिबगिदमक हाइरिबा वारी असि लोसिनजरे वारी असिबो हौबदगी लोइबा फाव ताबिरिबा लिसनर पुमनमकपो हाइनिंगाइ लैतना थागतजरी वारी असिगे सीजन 2 सुंसोय सोयदना पुथोकजरकनी सीजन 2 अदुबसु मयामना सुंसोय सोयदना ताबियु